ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 4ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯃꯐꯤ ꯊꯣꯡꯗꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ 8ꯀꯤ ꯀꯦꯁ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯊꯕꯤꯅꯕ ꯑꯋꯥꯕ ꯇꯥꯍꯧꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔꯠ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯔꯦ ꯑꯗꯨꯕꯨ ꯀꯣꯔꯠ ꯑꯃꯠꯇꯅ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯒꯤ ꯋꯥ ꯇꯥꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯖꯦꯑꯦꯁꯤꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤꯃꯛ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔꯠ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯅ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯔꯦ꯫ ꯀꯣꯔꯠ ꯑꯃꯠꯇꯅ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯏꯕꯤꯗ꯭ꯔꯦ꯫ ꯀꯣꯔꯠ ꯑꯁꯤ ꯀꯗꯥꯏꯗ ꯇꯧꯒꯗꯧꯕꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯒꯤ ꯀꯥꯃꯔꯨꯞ ꯀꯣꯔꯠꯇꯁꯨ ꯆꯠꯂꯒ ꯀꯦꯁ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯕꯒꯤ ꯃꯐꯝ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯃꯁꯨꯡ ꯁꯔꯀꯥꯔꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯣꯔꯠ ꯑꯁꯤ ꯄꯤꯕꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯚꯤꯛꯇꯤꯝꯁꯤꯡꯁꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ, ꯉꯁꯤ ꯅꯣꯡꯃꯒꯤ ꯍꯤꯡꯖꯔꯒ ꯈꯨꯠꯁꯨꯃꯟꯗꯨꯅ ꯍꯤꯡꯖꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯕ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯁꯤ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯕꯗ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯒꯗꯣꯏꯅꯣ, ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯒꯗꯣꯏꯅꯣ ꯑꯩꯈꯣꯏ ꯊꯦꯡꯅꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯑꯋꯥꯕꯁꯤ ꯃꯥꯌꯣꯛꯅꯕꯁꯤ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔꯠ ꯑꯃꯗ ꯑꯩꯈꯣꯏ ꯀꯦꯁ ꯑꯁꯤ ꯄꯤꯕꯤꯅꯅꯕ, ꯀꯦꯁ ꯑꯁꯤ ꯇꯧꯕꯗ ꯊꯦꯡꯅꯕꯗ ꯌꯥꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯀꯣꯔꯠꯀꯤ ꯖꯖ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯕꯤꯆꯥꯔ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯀꯦꯁ ꯑꯁꯤ ꯄꯥꯡꯊꯣꯛꯍꯟꯕꯤꯅꯕꯁꯨ ꯍꯥꯏꯖꯔꯤ꯫ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯑꯉꯛꯄꯅꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯤ ꯍꯥꯠꯂꯨꯕꯒꯤ ꯀꯦꯁꯇꯗꯤ ꯊꯥ 3ꯗ ꯕꯦꯜ ꯑꯥꯎꯠ ꯇꯧꯕꯤ꯫ ꯃꯤ ꯍꯥꯠꯂꯨꯕꯁꯨ ꯅꯠꯇꯕ ꯆꯨꯝꯅꯈꯛ ꯃꯥꯒꯤ ꯀꯦꯃꯦꯔꯥꯗ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜꯗꯨꯈꯛ ꯌꯦꯡꯉꯨꯕꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯖꯦꯜꯗ ꯊꯝꯕꯤꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍꯛ ꯃꯠꯄꯤꯕꯅꯤ, ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯔꯥꯏꯠ ꯃꯠꯄꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯧꯖꯤꯛ ꯇ꯭ꯔꯣꯃꯥꯗ ꯅꯥꯔꯒ, ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯔꯒ, ꯗꯤꯄ꯭ꯔꯦꯁꯟꯅ ꯅꯥꯔꯒ ꯃꯣꯏ ꯍꯧꯖꯤꯛ ꯖꯦꯜ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯩꯔꯤ꯫ ꯃꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕꯤꯌꯨ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯈꯪꯕꯤꯌꯨ꯫ ꯃꯈꯣꯏ ꯑꯁꯤꯒꯤꯗꯃꯛ ꯃꯔꯅꯥꯏ ꯇꯥꯍꯜꯂꯒꯗ꯭ꯔꯥ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯃ ꯇꯧꯖꯒꯅꯤ꯫ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡꯁꯤꯗꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ CSO ꯈꯨꯗꯤꯡꯃꯛꯅꯁꯨ ꯂꯥꯛꯄꯤꯅꯕꯁꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯗꯨꯒ ꯂꯩꯉꯥꯛꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯦꯁ ꯑꯁꯦ ꯑꯐꯕ ꯑꯆꯨꯝꯕ ꯃꯥꯏꯑꯣꯟ ꯄꯨꯕꯤꯔꯛꯎ ꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ, ꯅꯠꯇ꯭ꯔꯒꯗꯤ ꯑꯥꯏꯟꯁꯦ ꯑꯐꯕ ꯑꯥꯏꯟ ꯑꯣꯏꯔꯛꯀꯗꯧꯕ ꯃꯥꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯃꯐꯤ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯀꯦꯃꯦꯔꯥꯗꯨꯗ ꯃꯤꯅ ꯐꯣꯟꯗꯨꯗ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯌꯦꯡꯉꯨꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯐꯥꯕꯤꯈꯤꯕꯅꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯊꯕꯛ ꯁꯨꯔ ꯅꯣꯝꯃꯒ ꯂꯩꯖꯕꯅꯦ, ꯂꯥꯟ ꯆꯠꯄꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯁꯨꯔ ꯅꯣꯝꯃꯒ ꯃꯥꯅ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯔꯝꯕ ꯑꯩꯅ ꯃꯥ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯦꯁ ꯊꯦꯡꯅꯕꯒꯤꯗꯃꯛ ꯑꯩꯅ ꯒꯧꯍꯥꯇꯤꯗ ꯆꯠꯄꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗꯦ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯂꯩꯉꯥꯛ ꯑꯃꯗꯤ CSO ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯖꯦꯜꯗ ꯂꯩꯔꯤꯕ ꯗꯗꯥ ꯍꯣꯏ, ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯄꯤꯅꯕ ꯃꯌꯥꯝꯁꯤꯅ ꯂꯩꯕꯥꯛꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯈꯟꯖꯒꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯦꯜꯗ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯂꯩꯔꯛꯏꯁꯦ ꯆꯍꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ, ꯊꯥ 9-10 ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗ ꯀꯦꯁꯁꯦ ꯇꯪꯗꯥꯡꯕ ꯃꯐꯝꯁꯨ ꯄꯤꯕꯤꯗꯦ꯫ ꯒꯧꯍꯥꯇꯤꯗ ꯆꯠꯂꯒ ꯀꯦꯁ ꯊꯦꯡꯅꯕꯁꯨ ꯉꯝꯖꯔꯣꯏ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯀꯦꯁꯁꯦ ꯊꯦꯡꯅꯅꯕ ꯑꯌꯥꯕꯗꯣ ꯁꯔꯀꯥꯔꯁꯤꯅ ꯄꯤꯕꯤꯌꯨ꯫ ꯑꯗꯨꯒ ꯖꯦꯜꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯗꯗꯥꯗꯣ ꯍꯧꯖꯤꯛ ꯐꯤꯕꯝ ꯌꯥꯝ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯃꯤꯠꯌꯦꯡ ꯈꯤꯇꯪ ꯆꯪꯕꯤꯌꯨ꯫